Kangla Lanpunggi editor oiramba laikhidraba RK Sanatomba ningsingduna chahi khudingi lamdam asigi thoidok hendokpa journalist singda piba RK Sanatomba Memorial Journalist Award lanthopagi thorong ngasi pangthokhibaga loinana Kangla Lanpunggi volume 17 issue 1 hongnabi matung inna phongdokre RK Sanatomba Memorial Trust Nesinduna JN Manipur Dance Academy gi auditorium na pangthokhiba thormaduda chahi asigi oina kulhumdoi suba RK Sanatomba Memorial Journalist Award Lisingani Kuntaru Impact TV gi reporter Ilangbam Ojit Kumar Musukta Khusinaduna Ikai Khumnaba Utke Mana Aduda Ligyanama Citation Amade Sel Oina Lupa Lising Kunmanga Yauri Thormaduda Laikhidraba RK Sanatombana Editor Oiramba Chefong Kangla Lanpungi Volume 17 Issue 1 Fongdoktuna Miyam the Khusinake Loinana RK Sanatomba Memorial Lecture gi Thoramso Pangthoke Conflict and Insecurity Militarization and the Crisis of Security in Manipur Haiba Hiramda Pangthokiba Memorial Lecture aduda UN da Security Advisor Oiramba Security Expert Thangjam Projena Wangangloi Oike Aribam Brajakumar Sartma Athoiban Mithuklen Oina Saruk Yaraga Pangthokiba Thoramaduga Mari Leinana RK Sanatomba Memorial Trust ki Chairman RK Nimain Hai Award Ajit Kumja Lisingani Supna Mari dagi piba haurak pane Yamna nungaitaba thodog amada Kangla Lanpunggi editor ama oina RK Sanatomba laikhidaba aduda lamdamasigi journalist singidaba karigumba thabak khara pangthoksi haiduna trust ama semduna award asi lanthokpa haurakibane award asi field da thabak tawriba journalist singda lanthokpani memorial lecture asina kumja lisingani supna mapal dagi haurakibani haina mahakna makhata khi 2004 dagi hoina hauraga ko editor singda ko invite tawbani Pagi nominee singse the thari budagi apna panel of jury mi humna sabam da khalla halaga apagi award sidum pi koi pizza na lakpani aduga 2009 de horaga apna memorial lecture si hapsen jabani adubu covid ki matam ne adagi irang ki matam ne de koi memorial lecture si khudong khra cha ge tre mi pun mata farak ta badagi aduga award te koi COVID ki matam da su irang kaldingi matam da su koi award pi bude koi sulep lep sadana dum pijer e aduga piri basidi ayamba field da satpa koi ge khabar wala mayam sidigi khallaga koi editor de koi amta hapsede aduga sub editor dex ki the field da dum yaure ba kangbu sing sida de koi dum khangatlaga koi na pijabani Panba yabadi konung Sanatomba hairaga hena khangnaba RK Sanatomba kumjali singamaga chamapal humpu humdoida MK Kheda Sana amasong mangi sizagi macha mapal gi manungda macha nupa atombo oina taibang phawrakhibane mahak Manipur National Federation gi General Secretary oina leibaki thaugai kaya puramkhi matam aduda Manipur National Federation na phongdamba Kangla Lanpung hairiba jefong asigi editor oina thau puramkhi mahak kumjali singamaga chamapal marifutara humdoige ngasigi numit June kuntrada laibak thiba thodok amada taibang pal thadokibane mahakna laikhidraba matung mahaki imung manung amasung marup mapang singna trust asi semnaga kumjali singani supna mari dagi journalist award pibaga loina na chefong asi nauhongna na phonglakhibane